नार्गिस मिहात सेनबनी हाइबा अहुम फारे मियामना युम सिदोक्तुना अमांग अता थोहनख्रे था असिगी कुनगनिथोइदा युमदगी थोखिबदगे थीबा खंगदना लेरकलबा मतुंग ngarang ayok pung mapan lom tabada lilong hawaibi makha laikai konjilgi thambal academy english school gi maya gi imphal turel torban da hoba upambi amagi makhongda lengyan fi ama yanduna singnaningai oiba mawongda siduna leirambe kori mayum narges misida chenabani haiba miyoi amage yum lamdam adomge khoisaung ram miyamna sidoktuna mai thadokkhre mesi asida chenai haiduna miyamna yum sidokhraba miyoi adu lilong hawaibi makha laikai konjil dage सेसम हाफिज अली चही कुनगा तरुक अपोकपा नहा तोंबा कौवे मागी युम असे ngarang कोरी मयुम नार्गेसना सीना फंखिबा मफम अदुदगे इराप लामनदन लैबने ngasi nongyai matung pung arirom taba duaida pulisna phobiteki mafam amadagi phagat khibane imung manungge miyoi singsu pulisna wahong pahonggi damak lokhatkhre misi asigi matangda semkhiba JSC ge convener Arhat Ali na phongdokhibada laingak asina misi asigi langla langjil athuba matamda puthoktuna senari ba miyoi sing phagat pangam khiba se thagat ningai ne makha ta na senari ba miyoi sing phagat pi yuhai khe kori mayum nargis laikhida baduga mari lainana police na phagala ba miyoi sing adude lilong haurebi makha laikai konjil dage sesam sirajur ahmad raman sahi kunga taret sesam mastura sahi kulumdoi amade sesam musa sahi kulumdoi ne makhoi ahumak sesam siras ahmad ki masa sing ne loinana ngasi ayuk angan bada police na phagat pangam khibane SDDCM ge ban sathaba haukhre makhaza ba khongjang kaya su sangsinana ba sem sakhre schedule tribe demand committee manipur SDDCM na maitai mitai bu schedule tribe ki list ta chalhanna bagi damak mari lena ba recommendation thana ba manipur lai ngak ta matam thakhra ba su thabak ta onthorok ta badage ngarang ahing nongyai dagi manipur pumbada December 19 ge numidang wairam pung taruk phauba chathagada ba total shutdown gi khongjang chathare ngasi gi total shutdown gi khongjang asina imphal gi mafam kaya da ban asibu sagot pam yosing thoroktuna gari asat awok sing thingkhe imphal manungi oil pump passenger gari kaithel amade tangai fadaba ana ayek puba gari sing natana chanakhi de imphal gi hairangoi thong khurai amadi atai mafam kaya da ban sagot pa sing na thoroktuna gari asat awok sing thingkhe panba yabade SDDCM na sangsiliba paring naiba khongjang singi manung chana lakadoriba December 18 dasu nungthil pung 12 kunthra dage pung ama phauba pungkhai ama chumna tampaki mafam kaya da protest togduna kholau sing laugane kholau sing adude aikhoi leiba kanse yalomi phurup kanse phurup khuding mak amata oina nungsinana leiminasi amasung manipur laingakna thinthaba togduna maitaibu ST list chalhanaba mathau taba recommendation thagadabani haibasene mathangi numit December 13 dana SDDCM ge thomi singna mathau taba recommendation thabiyu haiba kholau ga loinana chief minister banglo tamna sangsin gani haina laukthokhi basu leirawani aroi bada tabiri pumnamak pu thagat jare